Wangkheimayum Nonibala Devi bu Samurou Keithel Meira Paibi na Taramna Oakkhre ama kona sinduna all Manipur Municipal Council gi oina lising ani kun manga kuntaru ki oina khwaidagi phaba chairperson ama khanbada Samurou Municipal Council gi chairperson Wangkheimayum Nonibala Devi bu khankibani maduda Samurou Keithel Meira Paibi amadi EYDO ani na punna sinduna ngarang mahak pu pung thogar pagi thoram ama pangthokibani